Taruk Suba Assam Rifles ki Parsnen ama ngarang Thobal Police Commando gi kangbuna Wangjing Bazar dagi WY tablet lak ani henbaga konana fagat pangamkhre. Low lokpa loikraba matung hangduna leiriba Zirivam gi Lavuk Singna double cropping tawduna ahenba pothok puthokpa district adugi lomi singna pamlari leingak nasu miyeng sangba mathau tari. Lamjingba Hospital and Medical Research Institute Private Limited ngasi Cabin PD Minister Karam Syamna hongnabi matung inna hangdokre Rims Road ki kha thangba kombire kaithal manakta hangdokliba hospital asina matamga chunaba anouba khulai kaya sizinaduna miyamda ana layengi khudongchaba kaya pigedawri. Lamjingba group na lakholakliba khongthang asi lamdam asigi anouba mangal amani lamdam asigi miyamgi yaifanaba thabak tawrakpa singbu hanthana yengba asoiba thiduna chaibagi mahutta pukning thogatpagi hainabi thamsi haina Cabin PD Minister Karam Syamna haikre. Ngarang numidang pung taruklom taba matamda Manipuri da laiba mobile yonba dukan amadagi maikhum upa mioi kharana mobile amadi sell oina lupa lakh ani makhai lokre senariba mioi sing CCTV camera dagi khangbangam khre. Tare suba UGC pe PU haina taksiladuna figokta All Manipur College Teachers Association amadi Council of Teachers Association na Sangsiliba khongjang asina laingakta achoba koksikpa ama ohele ngasi numidang association sing asiga laingak ka wari sananaba laingakna thorang lokhutkhre.